Anglai News ki numidangi pau minyeng tabiriba pumnamaku Roma ilangbamna ikoknona khurumjari. KNAB ga amu hana ngase ayu Khut Thoknakhre Kamjong district amasung Kabo tampak ani gi lonaba mafamda leiba Manipur gi yauloi lanmising gi base camp amada KNAB amadi Indian Army gi kangbuna haukiba January 13 ta landarakiba thaudoka mari lainana maike ani makta matam changna akanba Khut Thoknarakiba adu matam khara lepduraba matung ngasi ayu amu hana nakal ani makta Khut Thoknakhre hairi. Pauche asina thajaba yaba mafamdagi pangba paugi matung inadi ngasi Manipur gi yauloi singa hana Khut Thoknakiba mafam singda thi humagi thabak chathabada patha pumtharaba lamgi sana segaiduna machet machet chaba hauramlaba KNAB gi asi bhakchang ani amasu pangba ngamki hairi. Pawasin hai asi bhakchang chingthibagi thabak chatharakpa aduda KNAB gi lanmi singna attack tawrakpadagi maike ani makta Khut Thoknaba aduda asok apan yaubagi paudi pangba ngamdri panba yabadi ngarang chu KNAB gi asi bhakchang chu Manipur gi yaul lanmi singna mai thadokibagi thodok laikrabani. China gi President Xi Jinping na US gi President Donald Trump ta warning pikre. China gi President Xi Jinping na US gi President Donald Trump na nauna thamlagliba tariff sing adugi matangda warning pikre. Economic war ama hanadagi hauna leiragliba si nauhaunana masa pandongnabagi khudongchaba pigumje haina Xi na makha taki mamangi sayolda Trump na China laibaka trade war ama mahangna ahanba termagi president oringaida haudoklamba adu makha chatharakpoina China romdagi puchilakpa polam ching hana leiramba tarifdagi ahenba sada tara haptilakpagi order thokibani maduda maru oina US da mayoknariba fentanyl gi crisis achi tingnabani haibagi wakalon yauri US na thamlagliba anauba tarif sing adugi paukumda China na makoida hana piramba tungsten bismuth Indian molybdenum amasung tellurium metal ching adu athingba thamki hairiba khongthang asi hokiba tha ahumgi manungda China na resource ki lamda ahenba pangal leiriba adu makoigi apamba mawongda sijinarakpani. Metal ching asi manungda tungsten hairiba element asina khwaidagi maruoiba ama oiri malengi oina China na chada marfu element asi supply tawribani loinana US na chada 95 China dagi leiribani. Arambai Tengol gi PRO Robin Mangang khwarakpamdagi update khara lokhojage. Kukisu army gi dress Chetlaga Meitei khunda changaklaga ngakaklaga Meitei Hatpa Hwrk Meitei su police gi dress setkera towel setkera attack tawba tabani songnari se lani film nate darkar oide masida kaisu khande lan aikoina hokide aduna aikoina kokno lagadi khak losiloi. Delhi Assembly election da AAP gi Kejriwal maithire. Delhi Assembly election 2025 da Aam Aadmi Party gi Arvind Kejriwal maithire. BJP gi Mirep Parvez Barma maipakre. BJP gi Mirep Parvaz Barmana Aam Aadmi Party gi Arvind Kejriwal dagi vote listing lising amaga chani rom henduna maipakibani. Mikhal aduda Congress gi Mirep Sandipna ahum subataki. Delhi gi anauba chief minister oirakpa yana leiriba Parvez Barmana ngasi Union Home Minister Amit Shah ga unaraba yai hairi. Panba yabadi AAP gi Mirep Manish Sisodiana mikhal asida surrender tawkraba matung Arvind Kejriwal na mikhal asida maithibagi paw asi lakibani. Adumoinabak Delhi gi chief minister Akisi Malena na BJP gi Mirep Ramesh Biduri budi maithiba piki. Ningsingba yabadi AAP gi luchingba Arvind Kejriwal na Prime Minister Narendra Modi da singnaraduna Delhi da mikhal maipaki hairabadi anauba mapok ama poktriba fawba oithoklaroi haina phongdokpa leikrabani. Indian Army na Pakistan gi maikaidagi changsilake honaramba thingkre taret hatkre. Jammu and Kashmir gi Panchal district ki Krisgati Center da Pakistan lomdagi changsilaknaba honaramba ama Indian Army gi maikaidagi mai pakna thingba ngamkre. Pakistan gi maikai aduda makoigi army captain ama yauna mioi taret Indian Army na hatpa ngaki hairi. Report asina makha taraduna terrorist singi matenga loinana Pakistan gi lanmi singna Panchal district ki Batal Center da leiba Indian Army post ta attack tawge honarambani adubu report asigi official oiba confirmation amadi ngainari. Pawa sige source na makha taraduna India gi lanmi singna mafam aduda Pakistan lomdagi mioi oigadaba sing adu chatkadabagi paw fangladuna makoibu lanchilaktanaba nomai kamnakibani. Thaudok adu tha asigi mari amasung manga gi lonaba ahingda thokibani. Line of control gi Pakistan lom thangba maikaida leibak adugi army brigadier masamangna thaudok thokpam sing adu yengduna laiki. Pawgi source asina makha tarakpada Pakistan gi post aduda angauba phiral haiduna makha tana nomai kapa adu sulepnaki.